Assalamualaikum warahmatullahi wabarakatuh. Mayamgi mafamda yamna kanaraba amasung Allahgi Rasul sallallahu alaihi wasallam na fau hairiba duwa si kasam saraga sinnabiramnaba yamna kanakraba duwa ni koi khangminasi aduga masibu amal oina tawnaba honasi madudi nongma Hazrat Mu'adda bil Jabal radhiyallahu ta'ala anhu na hay Allahgi Rasul sallallahu alaihi wasallam na mahaki makut pairaga haibirami ho Mu'adda Allahgi kasam aina nangbu nungsi makata na haibirami aina nahangwanda hukum piribani madudi namaz amma fawagi matungda makhagi dua ase thadokpa tawrakanu haina hairiba dua do karino haibudu khoi khangminarasi Allahumma a'inni ala dhikrika wa syukrika wa husni ibadatik. Allahumma a'inni ala dhikrika wa syukrika wa husni ibadatik. Hairiba dua sagi arthana karino haibada O Allah aingwanda mating pinabiyu aina nahakpu ningsingba amasung nahaki tawbimal khangba misak ama oiba ngamnaba loinana nahaki damakta afaba ibadat tawba ngamhanbiyu masini dua sigi arthana eikhoi khandasi hairiba dua sigi matik magun si kayam saurongani amasung kayam kanaramgani habidu maramdi Allahgi Rasul sallallahu alaihi wasallam na fau kasam saraga sinnabirami meba adunadi masukki matik dua sina kanare amasung masida mahi sawapsi mapung fana fangle hebse koina khangba ngami aduna akoina koi khudingmak hairiba dua si namaz matam manga asa solaga amal loina tawraga mapung fa pa sawabdu phangba ngamhan bisanu amasung masibu mapung fana amal loina koi punsiga doina na chatpa ngambagi Allah taala na tawfik adu supina bibo isanu